ꯌꯥꯝꯅ ꯂꯩꯅꯤꯡꯉꯦ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯈꯠꯅ ꯆꯩꯅꯕ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗꯦ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯏꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯄꯂꯦꯟꯗ ꯉꯥꯏꯕꯤꯔꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯃꯣꯔꯦꯗ ꯂꯩꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯀꯩ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕꯗꯨ ꯀꯟꯕꯤꯈꯤꯗꯦ ꯌꯨꯝ ꯏꯀꯩ ꯇꯨꯝꯃꯕ ꯏꯔꯟ ꯏꯊꯨꯝ ꯇꯨꯝꯃꯕ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ngasi mafam sida lamdingi high school sida changya pham lawduna lairi bai koi ni lesang them tamem leima more no ko mai ka wan 7 dagi ni hogi bang ne gi tang ahunda laibak thi ba thodu thokhiba more da ikhang khangodana nimidang wairam gi pung taruk makhai taruk tar ba dai da mafam kaya dagi magai kaya dagi bom pokhai rakhiba amadi yum mari tharakhiba khang khangodana tholokba thodokta ikoi mafam marang khangodana ikoi thawai hingnabagi damakta ikoi chena ki ikoi yam wana ikoi more da laiba eastern ground da laiba hall amada ikoi mayam punna chenduna ikoi mafam du da ikoi thawai hingnaba mafam du laiki mafam du dagi ikoi yamnaba lekai mari gi mioi punki lekai amadi mathwai hingnabagi damakta more ga thangnaba brahmada moi chensinre lekai mari gi mi na ikoi more da laiba community hall amada ikoi punmadagi mi amanmadagi more police tai koi pau piraga more police na koi lawba laktuna koi more police ta yaurakhi yorokpa matamda angang chenbi kayana wagiba ahan kaya selakuna mafam nu leiraba matungda koi khang khangudana asam rifle na koi bo mokoi gi kem da kelpi dai koi bu ubiduna mafam du dai koi ahing da yaurakhi ahing da yauba matamda yam wana ikoi kelpi da yauduna leiba matamda ikoi koina lan chelakpa matamda ikoi phi ama yauba natte cheliba phi amadi liliba furit sinatana ikoi kaimata yauraga mafam du yaurokhiba natte ikhong da tongma chandan babu humdomduna ikoi thawai hingnabagi damakta ikoi mafam du yaurokhi mafam du da yaurakpa matamda ikoi asam rifle na ikoi bu changjafam pibi changjafam pibiduna aikoi bu chaba thapuna mathum kharadi mafam du dai koi changjafam lawduna laigi changjafam lawduna laiba matamda angang unaba numit mangani ta subaji yauri phirolam thiyaw ka banena angang adu astan mathak du da tuman bada masana seli bu phaniga du tangkhai ma selaga tangkhai ma maza du kolaga lianji ahan kaya masa pang sabuna rakpagi wantharakpa angang chinbi kaya na lem no wantharakuna laikan nakiba awaba kaya du mayong naraga ikoi mafam dagi numit tarani muk changjafam lawraga ikoi imphal omda tholokpa matamda more da lai imphal palian jauraba matunda lamding higher secondary school gi isasing aikoi bu palian da ngaibiramduna aikoi bu mafam sida ngasi fauba changjafam lawduna lairi more da lairakpa matamda su aikoi gi yum ikai mai thaba matamda asam rifle yengduna laiba kanamtana aikoi gi yum kai mai thaba du kanbikhite yumi kai tummaba iran ithum tummaba thawai hingnabagi damakta ngasi mafam sida lamdingi high school sida changjafam lawduna lairi bai koi isa singna awala pabi amatta thambida yam nungaina leihali ai babu ai gi iramda da haninge ai koi bu more da halanmiyo thawai hingnaba mafam sida lairamasu chaba yade tumba yade ikoi gi iramda haninge sukuiraba matam thani pharakadura pawda
ngasibaw sarkarna yengbidaba sarkarna karimata tawbidana laiba isa kaya punsi yemkhre isa kaya gi thawai loikhre yengbidaba sarkarna ngasi aiko bi yengbirano aiko ji khud khulai biro more parsaji gi mogo silga more da handuna aiko thawai tharaba thoi koi iram dam du dai koi thawai tha jarurage aiko more da halanbiyo aiko more da yamna laingi iram dam yam nungsi aiko Gordi matik jana tamiduna hana dauna mahauja dauna koi bu amukta de nungsi biduna koi bu sakti lai anbiyo ai koi more da yamna lainingi ai koi more da yamna lainingi ai koi more da sakti ba ai koi khana jaina ba ga imata bangjate more da koi na laiba matamda ai koi ge yumda nung phawal laide koi ge khulai ne haibada ai koi ge yamna samna nungsi jana na laininga bani adubu makhoi na sumana sa ge ni jalakani haibadi more da laiba maida ai koi na kai dong na khallu laide adubu ngasi di moina ai koi bu sa dong khallabani na ai koi suma phamdu da jalaga ai koi ji iram dam ngak jarurage ai koi more da thinbi wai bo je sarkari mpham da haijani